ꯂꯥꯟ ꯃꯅꯨꯡꯗ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯑꯍꯜ ꯑꯃ ꯁꯔꯨ ꯑꯣꯏꯅ ꯐꯪꯂꯦ꯫ ꯃꯃꯥꯡ ꯊꯥꯒꯤ 13 ꯑꯃꯁꯨꯡ 19ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗꯒꯤ ꯍꯧꯔꯛꯂꯒ ꯁꯨꯒꯅꯨ PSꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯦꯔꯧ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯔꯛꯄ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯃꯁꯥꯒꯤ ꯆꯍꯤ 63 ꯔꯣꯝ ꯁꯨꯔꯕ ꯑꯍꯜ ꯑꯃ ꯁꯔꯨ ꯑꯣꯏꯅ ꯐꯪꯂꯦ꯫ ꯁꯨꯒꯅꯨ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯔꯨ ꯑꯣꯏꯅ ꯐꯪꯂꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯊꯣꯛꯄ ꯃꯣꯍꯤꯟꯗ꯭ꯔꯣ ꯃꯤꯇꯩ ꯆꯍꯤ 63 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯣꯇꯣꯝꯕꯤ ꯀꯧꯋꯦ꯫ ꯁꯦꯔꯧ ꯅꯤꯡꯊꯦꯝ ꯍꯤꯗꯦꯟꯗꯒꯤꯅꯤ ꯍꯥꯏꯔꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗꯕ ꯑꯣꯏꯕꯗꯒꯤ ꯄꯠꯊ ꯄꯨꯝꯊꯈꯤꯗꯨꯅ ꯀꯣꯛ ꯑꯃꯁꯨꯡ ꯍꯛꯆꯥꯡꯒꯤ ꯁꯔꯨꯁꯤꯡ ꯈꯛꯇꯃꯛ ꯑꯣꯏꯅ ꯅꯍꯥꯟ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯔꯣꯝ ꯇꯥꯔꯛꯄꯗ ꯁꯦꯔꯧ ꯅꯤꯡꯊꯦꯝ ꯍꯤꯗꯦꯟꯒꯤ ꯃꯅꯤꯄꯨꯔ ꯇꯨꯔꯦꯜꯒꯤ ꯑꯁꯨꯛꯄ ꯇꯣꯔꯕꯥꯟꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯐꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯒ ꯄꯣꯁ ꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯄꯨꯈꯠꯂꯛꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯁꯦꯔꯧꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯥꯛ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯔꯝꯕ ꯃꯔꯝꯗꯒꯤ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯁꯥꯡꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯐꯪꯂꯛꯇꯕꯗꯒꯤ ꯊꯥ ꯑꯁꯤꯒꯤ 7ꯇ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯨꯒꯅꯨ PSꯇ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯂꯩꯈꯤꯕꯅꯤ꯫ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯔꯤꯂꯤꯞ ꯀꯦꯝꯗ ꯂꯩꯔꯛꯈꯤꯕ ꯃꯤꯑꯣꯏ ꯇꯨꯔꯦꯜꯗ ꯇꯥꯗꯨꯅ ꯁꯤꯔꯦ꯫ ꯃꯃꯥꯡ ꯊꯥꯒꯤ 3ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯍꯧꯔꯗꯨꯅ ꯃꯣꯔꯦ ꯇꯥꯎꯟꯗ ꯂꯩꯕ ꯃꯤꯇꯩꯒꯤ ꯌꯨꯝꯁꯤꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯄꯥꯛꯇꯛꯅꯅ ꯃꯩ ꯊꯥꯔꯛꯄꯗꯒꯤ ꯊꯋꯥꯏ ꯄꯨꯗꯨꯅ ꯆꯦꯜꯂꯛꯂꯒ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯗꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯞ ꯀꯦꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯊꯧꯕꯥꯜ ꯊꯣꯡꯗꯒꯤ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯕꯗ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯔꯣꯝ ꯇꯥꯔꯛꯄꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯥꯏꯈꯣꯝ ꯅꯥꯎꯆꯥ ꯆꯍꯤ 24 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯣꯝꯆꯥ ꯀꯧꯋꯦ꯫ ꯃꯣꯔꯦ ꯈꯨꯅꯧ ꯋꯥꯔꯗ ꯅꯝꯕꯔ 9ꯗꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯊꯧꯕꯥꯜ ꯊꯣꯡꯗꯒꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯍꯦꯛ ꯇꯥꯁꯤꯟꯈꯤꯕꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯂꯤꯁꯀ ꯈꯨꯠꯁꯝꯅꯗꯨꯅ ꯃꯍꯥꯛꯄꯨ ꯄꯟꯊꯗꯅ ꯂꯧꯈꯠꯈꯤ꯫ ꯑꯗꯨꯒ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯅꯅꯕ ꯄꯨꯈꯠꯂꯛꯄꯗꯗꯤ ꯗꯥꯛꯇꯔꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫